ꯑꯁꯤꯕ ꯃꯤꯕꯨ ꯐꯝꯍꯜꯂꯒ ꯀꯥꯞꯄꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯣ ꯑꯩꯁꯦ ꯑꯁꯤꯕ ꯃꯤꯕꯨ ꯐꯝꯍꯜꯂꯒ ꯀꯥꯞꯄꯛꯀꯗ꯭ꯔꯥ ꯏꯆꯥꯅꯨꯄꯥ ꯍꯣꯝ ꯑꯦꯁꯥꯏꯟꯃꯦꯟ ꯇꯧꯔꯤꯌꯦ EVSꯀꯤ ꯃꯣꯏꯒꯤ ꯂꯥꯏ ꯈꯔ ꯌꯦꯛꯂꯣꯅ ꯐꯣꯔ ꯑꯥꯏꯇꯦꯝꯁ Good morning guys, welcome back to my channel. ꯌꯥꯝ ꯅꯨꯡꯉꯥꯏꯕꯩꯅ ꯈꯜꯂꯤ ꯑꯗꯣ ꯏꯆꯥꯅꯨꯄꯥ ꯃꯣꯏꯒꯤ ꯄꯨꯖꯥ ꯍꯣꯂꯤꯗꯦꯁꯀꯤ ꯍꯣꯝ ꯑꯦꯁꯥꯏꯟꯃꯦꯟ ꯄꯤꯔꯛꯄ ꯃꯗꯨꯅꯦꯀꯣ ꯇꯧꯔꯤꯁꯦ ꯇꯧꯃꯤꯟꯅꯔꯝꯃꯤꯅꯦꯕ ꯏꯕꯥꯅꯤ ꯀꯣ ꯁꯨꯃꯥꯏꯅ ꯇꯧꯒꯗꯣꯔꯤꯗꯨꯗꯤ ꯑꯩꯅꯗꯤ ꯇꯥꯛꯄ ꯌꯥꯗꯕꯅꯤꯅ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯔꯥꯖꯨ ꯇꯈꯦꯜꯂꯝꯕꯝꯅ ꯏꯅꯥꯎ ꯑꯃ ꯂꯩꯕꯅꯦ ꯃꯥꯒꯤ ꯒꯣꯁꯄꯦꯜꯒꯤ ꯁꯣꯡ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯇꯧꯔꯤꯕꯅꯦ ꯃꯗꯨ ꯃꯥꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯣꯏꯅ ꯃꯥꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩ ꯂꯤꯡꯛꯇ ꯍꯥꯞꯆꯔꯝꯒꯦ ꯇꯥꯔꯤꯛ 35ꯗ ꯍꯥꯏꯗꯤ ꯚꯣꯇꯤꯡ ꯍꯌꯦꯡꯅ ꯂꯥꯁ ꯗꯦꯠ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯍꯌꯦꯡ ꯗꯦꯠ 16 ꯅꯠꯇꯦ ꯍꯪꯆꯤꯠ ꯗꯦꯠ 15ꯗ ꯂꯥꯁ ꯗꯦꯠ ꯑꯣꯏꯗꯣꯏꯅꯦꯕꯀோ ꯃꯇꯨꯡ ꯃꯌꯥꯝ ꯆꯪꯉꯒ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯣꯏꯅ ꯃꯥꯒꯤ ꯚꯤꯗꯤꯑꯣꯗꯣ ꯂꯥꯏꯛ ꯑꯃꯁꯨꯡ ꯚ꯭ꯌꯨ ꯇꯧꯕꯤꯔꯝꯃꯨꯀꯣ ꯇꯧꯔꯣ ꯑꯗꯨꯒ ꯑꯩ ꯉꯁꯤꯗꯤ ꯍꯣꯔꯦꯟ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯞ ꯑꯗꯨꯋꯥꯏꯗ ꯉꯔꯥꯡꯒꯤ ꯖꯤꯑꯣꯒꯤ ꯑꯣꯐꯤꯁꯇꯣ ꯃꯣꯏ ꯊꯣꯡ ꯍꯥꯡꯕ꯭ꯔꯥ ꯌꯦꯡꯉꯨꯒꯦ ꯉꯁꯤꯗꯤ ꯕꯣꯔꯒꯤ ꯀꯩꯅꯣꯅꯤꯅ ꯑꯃꯨꯛ ꯍꯥꯡꯉꯣꯏꯗꯣꯏ ꯖꯥꯠꯂꯥ ꯑꯩ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦꯕꯀꯣ ꯇꯧꯔꯣ ꯐꯖꯔꯦ ꯑꯗꯨ ꯐꯖꯩꯁꯦ ꯑꯗꯨ ꯌꯥꯝ ꯍꯧꯖꯤꯛ ꯄꯨꯡ 10 ꯇꯥꯔꯦꯕꯀꯣ ꯑꯗꯨꯅ ꯖꯤꯑꯣꯒꯤ ꯑꯣꯐꯤꯁꯇꯣ ꯑꯝꯇ ꯍꯥꯡꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯨꯒꯦ ꯍꯥꯡꯉꯝꯒꯗꯕꯗꯤ ꯃꯥꯟꯗꯦ ꯑꯗꯨꯒꯤꯁꯨ ꯆꯦꯛ ꯇꯧꯔꯒꯦ ꯊꯣꯏꯕꯤ ꯋꯥꯆꯧꯗꯤ ꯀꯣꯏꯕ ꯆꯠꯂꯤ ꯇꯨꯔꯕ ꯅꯥꯀꯟꯗ ꯂꯥꯛꯇꯣꯔꯣ ꯑꯩꯗꯤ ꯆꯠꯂꯦ ꯕꯥꯏ ꯕꯥꯏ ꯊꯣꯡ ꯍꯥꯡꯕꯤꯔꯝꯃꯗꯤ ꯐꯅꯤꯗ ꯁꯣꯏꯗꯅ ꯃꯁꯤ ꯍꯥꯡꯉꯒꯗꯤ ꯋꯥꯏ ꯁꯪꯗꯣꯏꯕ ꯍꯥꯡꯇꯦ ꯃꯣꯏꯒꯤ ꯃꯤ ꯑꯃꯠꯇ ꯂꯩꯕ ꯎꯠꯇꯦ ꯃꯣꯏꯒꯤ ꯃꯤ ꯂꯩꯔꯗꯤ ꯒꯥꯔꯤ ꯈꯥꯡꯒꯗꯕꯅꯦꯕꯀꯣ ꯍꯥꯡꯉꯝꯃꯨ ꯍꯥꯡꯗ꯭ꯔꯦ ꯀꯥꯟꯗꯦ ꯈꯜꯂꯁꯤ ꯉꯁꯤꯒꯤ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯍꯌꯦꯡ ꯇꯧꯖꯔꯒꯦ ꯑꯩꯁꯦ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯔꯒ ꯑꯃꯨꯛ ꯃꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯐꯤꯁꯇꯣ ꯑꯃꯨꯛ ꯆꯠꯂꯤꯌꯦ ꯑꯩ ꯅꯤꯡꯁꯤꯡꯉꯦ ꯃꯣꯏꯒꯤ ꯑꯣꯐꯤꯁꯇꯣ ꯋꯥꯜꯗ ꯃꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯃ ꯊꯦꯠꯄꯅꯦꯕꯀꯣ ꯃꯣꯏꯒꯤ ꯀꯟꯇꯦꯛ ꯅꯝꯕꯔ ꯑꯃ ꯃꯗꯨꯗ ꯐꯣꯟ ꯇꯧꯔꯒ ꯍꯌꯦꯡꯗꯤ ꯍꯥꯡꯒꯗ꯭ꯔꯅ ꯑꯩ ꯍꯪꯒꯦꯕ ꯍꯥꯡꯅꯤ ꯍꯥꯏꯔꯒꯅ ꯐꯔꯦ ꯍꯥꯡꯉꯣꯏ ꯍꯥꯏꯔꯒꯅ ꯍꯥꯡꯗꯕꯤ ꯊꯕꯛ ꯑꯩ ꯁꯤꯜꯂꯒꯦ ꯑꯩ ꯍꯧꯖꯤꯛ ꯈꯛꯇ ꯒ꯭ꯌꯥꯟ ꯂꯥꯛꯑꯕ ꯑꯗꯨꯅ ꯁꯤꯗ ꯊꯤꯔꯤꯕ ꯐꯣꯟ ꯅꯝꯕꯔꯁꯤꯗꯀꯣ ꯑꯝꯇ ꯀꯣꯜ ꯇꯧꯒꯦ ꯑꯗꯨꯒ ꯍꯌꯦꯡ ꯍꯥꯡꯅꯤ ꯍꯥꯡꯉꯣꯏꯗꯣ ꯑꯝꯇ ꯍꯪꯒꯦꯕꯀꯣ 0 ꯇꯣ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯀꯥꯟꯅꯕ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯔꯦꯕꯀꯣ ꯄꯨꯡ 11 ꯃꯥ ꯂꯥꯛꯇꯨꯒꯤ ꯇꯧꯔꯦ ꯍꯥꯏꯕ ꯃꯣꯏ ꯍꯥꯡꯅꯤ ꯍꯥꯏꯕ ꯉꯁꯤꯁꯦ ꯑꯗꯨꯅ ꯏꯁꯣꯏ ꯁꯣꯏꯗꯕꯤ ꯄꯨꯡ 11 ꯁ꯭ꯋꯥꯏꯗ ꯂꯥꯛꯑꯣꯅ ꯍꯥꯏꯌꯦ ꯑꯗꯨꯅꯦ ꯄꯨꯡ 11 ꯑꯗꯨꯅ ꯑꯩ ꯄꯨꯡ 11 ꯁ꯭ꯋꯥꯏꯗ ꯑꯣꯏꯅ ꯂꯥꯛꯑꯒꯦ ꯌꯥꯝ ꯐꯔꯦ ꯉꯁꯤ MNP ꯇꯧꯔꯒꯗꯤ ꯑꯩꯒꯤ ꯑꯦꯌꯥꯔꯇꯦꯜꯁꯨ ꯚꯦꯂꯤꯗꯤꯇꯤ ꯂꯣꯏꯗ꯭ꯔꯣꯃꯤꯅ 10 days ꯃꯨꯛꯇ ꯉꯥꯏꯔꯃꯤꯅ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯍꯥꯏꯗꯤ MNP ꯇꯧꯔꯛꯑꯅꯦꯕꯀꯣ ꯍꯥꯏꯗꯤ ꯄꯣꯔꯇꯤꯡ ꯇꯧꯔꯛꯑꯅꯦꯕ ꯌꯥꯝ ꯐꯔꯦ ꯑꯗꯨꯅ ꯚꯣꯇꯔ ꯑꯥꯏ ꯀꯥꯔꯗ ꯌꯥꯎꯔꯣ ꯍꯥꯏꯌꯦ ꯚꯣꯇꯔ ꯑꯥꯏ ꯀꯥꯔꯗꯀ ꯄꯨꯔꯒ ꯑꯃꯨꯛ ꯄꯨꯡ 11 ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯁ ꯍꯥꯡꯗꯤ ꯍꯥꯡꯉꯝꯃꯦꯍꯦ ꯑꯩꯁꯤꯗ ꯍꯤꯗꯥꯛ ꯑꯃ ꯂꯩꯒꯦꯅ ꯊꯣꯛꯂꯛꯄꯅꯦꯕꯀꯣ ꯑꯝꯇ ꯆꯪꯉꯨꯈꯤꯒꯦ ꯑꯩ ꯉꯁꯥꯏ ꯖꯤꯑꯣ ꯑꯣꯐꯤꯁꯇ ꯆꯪꯉꯨꯔꯦꯅ ꯑꯗꯨꯒ ꯂꯣꯏꯅꯃꯛ ꯑꯩꯒꯤ ꯇꯧꯒꯗꯕ ꯐꯣꯔꯃꯦꯂꯤꯇꯤꯁ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯇꯧꯕ ꯂꯣꯏꯔꯦ ꯇꯧꯔꯒ ꯍꯧꯖꯤꯛꯄꯨꯗꯤ ꯉꯁꯥꯏꯅꯕꯨꯗꯤ ꯌꯨꯝ ꯍꯜꯂꯛꯑꯦꯀꯣ ꯑꯗꯨꯝ ꯆꯥꯛ ꯆꯥ ꯈꯣꯠꯇꯅ ꯑꯩ ꯇꯧꯔꯨꯔꯦ ꯍꯧꯖꯤꯛꯄꯨꯗꯤ ꯄꯨꯡ 12:40 ꯆꯠꯈ꯭ꯔꯦ ꯁꯤ ꯂꯩꯔꯦꯕ ꯑꯩꯈꯣꯏꯒꯤ ꯖꯤꯑꯣ ꯁꯤꯝ ꯑꯗꯨꯅ ꯃꯦꯁꯦꯖꯁꯨ ꯂꯥꯛꯑꯦ ꯇꯥꯔꯤꯛ 18 ꯄꯨꯡ 13:45ꯗ ꯄꯣꯔꯇꯤꯡ ꯇꯧꯔꯅꯤꯅꯀꯣ ꯍꯥꯏꯗꯤ ꯃꯗꯨꯗ ꯁꯤꯟꯒꯗꯕꯀꯣ ꯑꯩꯒꯤ ꯁꯤꯝꯁꯦ ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯛꯀꯗꯕ ꯑꯗꯨꯝ ꯀꯥꯟꯗ ꯑꯗꯨꯅꯦ ꯑꯗꯨꯒ ꯁꯤꯁꯦ ꯍꯥꯏꯗꯤ ꯑꯦꯅꯤ ꯅꯦꯠꯋꯥꯛ ꯑꯃꯗꯒꯤ ꯅꯦꯠꯋꯥꯛ ꯑꯃꯗ ꯆꯣꯡꯕ ꯂꯣꯏꯅꯃꯛ ꯌꯥꯏꯀꯣ ꯇꯧꯕꯇꯕꯨ ꯉꯁꯥꯏꯒꯤ ꯑꯗꯣꯝꯒꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯗꯣꯝꯒꯤ ꯁꯤꯟꯒꯗꯕ ꯁꯤꯝꯗꯣ ꯃꯗꯨꯗꯤ ꯍꯥꯏꯗꯤ ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯒꯗꯤ ꯂꯩꯕ ꯇꯥꯔꯦꯀꯣ ꯁꯤꯒꯤꯕ ꯄꯣꯠ ꯑꯣꯏꯔꯒꯗꯤ ꯌꯥꯒꯗꯕꯗꯤ ꯃꯥꯟꯗꯦꯅ ꯈꯜꯂꯦ ꯑꯗꯨꯒ 90 days ꯂꯩꯒꯗꯕꯅꯤ ꯍꯥꯏꯕꯗꯣ ꯅꯦꯠꯋꯥꯛ ꯑꯃꯗ 90 days ꯂꯩꯔꯀꯥꯟꯗ ꯑꯇꯣꯞꯄ ꯅꯦꯠꯋꯥꯛꯇ ꯑꯦꯅꯤ ꯅꯦꯠꯋꯥꯛꯇꯣꯀꯣ ꯑꯥꯏꯗꯤꯌꯥꯗꯒꯤ ꯍꯥꯏꯗꯤ ꯑꯃꯗꯒꯤ ꯑꯣꯏꯔ ꯂꯣꯏꯅꯃꯛ
ꯑꯩꯗꯤ ꯆꯣꯡꯕ ꯌꯥꯔꯦꯀꯣ ꯅꯪꯅ ꯆꯣꯡꯅꯤꯡꯉꯤ ꯀꯅꯥꯝꯇꯅ ꯊꯤꯡꯒꯗꯕ ꯂꯩꯇ꯭ꯔꯦ ꯁꯤꯗ ꯑꯩ ꯑꯄꯥꯝꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯤ ꯑꯩꯒꯤꯗꯤ ꯌꯥꯝ ꯐꯔꯦ ꯆꯣꯡꯉꯦ ꯑꯣꯜꯂꯦ ꯑꯗꯨꯅꯤ ꯑꯗꯨꯅ ꯑꯩ ꯍꯣꯔꯦꯟꯗꯤ ꯏꯔꯨꯖꯊꯣꯛꯄ ꯀꯥꯟꯗ ꯀꯣꯏ ꯅꯨꯡꯁꯦ ꯑꯝꯇ ꯐꯖꯅ ꯁꯤꯠ ꯅꯥꯟꯅ ꯑꯝꯇ ꯐꯥꯟꯗꯜꯂꯒꯦ ꯀꯣꯏꯁꯨ ꯐꯥꯟꯗꯕ ꯀꯨꯏꯔꯦ ꯀꯣ ꯃꯌꯥꯝꯁꯨ ꯂꯦꯡꯉꯣ ꯎꯕꯤꯔꯝꯃꯅꯤꯗ ꯅꯨꯡꯇꯤꯒꯤ ꯕ꯭ꯂꯣꯛ ꯌꯦꯡꯕ ꯀꯥꯡꯕꯨꯗꯤ ꯁꯤꯗ ꯏꯁꯤꯡ ꯍꯩꯗꯣꯛꯑꯒ ꯃꯃꯥ ꯈꯣꯏꯁꯤ ꯑꯗꯨ ꯀꯩꯝ ꯇꯧꯔꯣꯏ ꯂꯥꯛꯀꯅꯤ ꯃꯃꯥ ꯂꯥꯛꯀꯅꯤ ꯑꯗꯨꯝ ꯂꯥꯛꯀꯅꯤꯅꯦꯍꯦ ꯇꯣ ꯀꯩꯗꯧꯕꯩ ꯀꯞꯄꯤꯅꯣ ꯍꯧꯒꯠꯀꯦꯔꯥ ꯂꯥ ꯍꯧꯒꯠꯂꯣ ꯁꯣꯝꯗ ꯂꯥꯛ ꯁꯤꯗ ꯈꯣꯡ ꯊꯤꯗꯣ ꯁꯤꯗ ꯌꯥꯝꯅꯅꯦ ꯁꯥꯟꯅꯅꯤꯡꯕ ꯁꯤꯡꯗꯨꯅ ꯁꯥꯟꯅꯅꯤꯡꯕ ꯑꯩꯅ ꯀꯣꯟ ꯐꯦꯡꯉꯤ ꯉꯥꯛꯇ ꯉꯥꯏꯌꯣ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛ ꯄꯨꯡ 4:30 ꯇꯥꯁꯟꯈ꯭ꯔꯦꯕꯀꯣ ꯀꯣꯏꯟꯗꯣ ꯐꯥꯟꯊꯣꯛꯑꯦ ꯑꯩ ꯁꯤ ꯈꯨꯠꯂꯥꯏ ꯄꯥꯏ ꯒꯥꯔꯤꯁꯦ ꯑꯩꯈꯣꯏ ꯕꯥꯒꯤ ꯃꯥꯒꯤ ꯄꯦꯟꯁꯤꯟ ꯀꯥꯞꯄꯒꯤ ꯅꯨꯃꯤꯠ ꯉꯁꯤ ꯇꯥꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯦꯟꯁꯤꯟꯅꯔ ꯀꯥꯡꯕꯨꯁꯨ ꯇ꯭ꯔꯦꯖꯔꯤ ꯑꯣꯐꯤꯁꯇ ꯆꯠꯂꯒ ꯊꯥ ꯇꯔꯨꯛ ꯂꯩꯔꯒ ꯐꯣꯇꯣ ꯀꯥꯞꯄꯗꯣ ꯀꯥꯞꯅꯗ꯭ꯔꯦꯗꯅ ꯍꯥꯏꯗꯤ ꯑꯣꯟꯂꯥꯏꯟꯗꯒꯤ ꯑꯗꯨꯝ ꯀꯥꯞꯄꯒ ꯑꯗꯨꯝ ꯑꯞꯂꯣꯗ ꯇꯧꯕ ꯌꯥꯔꯕꯅꯦꯕꯀꯣ ꯃꯌꯥꯝꯗꯨ ꯃꯣꯏꯁꯨ ꯈꯪꯕꯤꯔꯝꯃꯅꯤ ꯃꯗꯨ ꯑꯝꯇ ꯀꯥꯞꯊꯣꯛꯑꯒ ꯑꯩ ꯊꯕꯛ ꯑꯇꯩ ꯇꯧꯒꯗꯕ ꯀꯥꯞꯊꯣꯛꯑꯁꯦ ꯐꯣꯇꯣꯗꯣ ꯍꯧꯖꯤꯛ ꯑꯩꯗꯤ ꯄꯨꯈꯠꯂꯛꯑꯦ ꯀꯥꯞꯊꯣꯛꯑꯁꯦ ꯐꯣꯇꯣ ꯑꯗꯨꯅꯦ ꯀꯥꯞꯄꯁꯦ ꯍꯥꯏꯁꯦ ꯑꯗꯨꯅꯦ ꯀꯥꯞꯄꯁꯦ ꯍꯥꯏꯁꯦ ꯃꯈꯥꯗ ꯀꯥꯞꯄ ꯇꯤꯁꯥꯡ ꯈꯛꯇꯪ ꯂꯣꯏ ꯌꯥꯔꯦ ꯍꯣꯏꯅꯦ ꯇꯤꯁꯥꯔꯠ ꯀꯣꯟꯅ ꯄꯥꯝꯕ ꯑꯣꯏꯔꯁꯨ ꯌꯥꯏ ꯀꯩꯗꯧꯔꯒꯦ ꯅꯪꯅꯦꯅ ꯈꯪꯒ ꯂꯣꯏꯔꯦ ꯑꯗꯨꯅ ꯁꯤꯗ ꯆꯪꯉꯤꯁꯦ ꯑꯩꯅ ꯁꯤꯕꯨꯗꯤ ꯈꯨꯝꯃꯒꯦꯀꯣ ꯑꯩꯈꯣꯏ ꯕꯥꯒꯤ ꯗꯤꯇꯦꯜꯁꯁꯤꯕꯨꯗꯤ ꯏ ꯄꯦꯟꯁꯟ ꯃꯅꯤꯄꯨꯔ ꯇꯥꯏꯞ ꯇꯧꯕ ꯀꯥꯟꯗ ꯒꯨꯒꯜ ꯁꯔꯁꯇ ꯑꯗꯨꯝ ꯊꯣꯛꯂꯛꯑꯅꯦꯕꯀꯣ ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯃꯣꯗ ꯆꯪꯉꯀꯥꯟꯗ ꯃꯣꯏꯒꯤ ꯃꯣꯏꯒꯤ ꯀ꯭ꯔꯤꯗꯦꯟꯁꯤꯌꯦꯜ ꯈꯔ ꯃꯦꯟ ꯑꯃ ꯆꯪꯉꯤ ꯀꯔꯝꯕ ꯇ꯭ꯔꯦꯖꯔꯤꯗꯅꯣ ꯑꯗꯩ ꯃꯥꯒꯤ PPO ꯅꯝꯕꯔ ꯗꯦꯠ ꯑꯣꯐ ꯕꯥꯔꯊ ꯑꯗꯒꯤ ꯍꯥꯏꯗꯤ ꯑꯦꯀꯥꯎꯟ ꯅꯝꯕꯔ ꯍꯥꯏꯗꯤ ꯕꯦꯡꯀꯤ ꯃꯥꯒꯤ ꯇꯣꯂꯣꯞ ꯆꯪꯈꯤꯕ ꯑꯦꯀꯥꯎꯟ ꯅꯝꯕꯔꯗꯣ ꯃꯗꯨ ꯃꯌꯥꯝꯗꯣ ꯍꯥꯞꯆꯤꯜꯂꯀꯥꯟꯗ ꯊꯣꯛꯂꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯊꯣꯛꯂꯛꯏꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯀꯔꯝ ꯀꯥꯟꯗ ꯂꯥꯁ ꯗꯦꯠ ꯀꯔꯝ ꯀꯥꯟꯗ ꯀꯥꯞꯈꯤ ꯅꯦꯛꯁ ꯗꯦꯠ ꯐꯣꯇꯣꯅ ꯀꯔꯝ ꯀꯥꯟꯗ ꯀꯥꯞꯈꯤꯗꯣ ꯀꯥꯞꯇꯨꯅ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯦꯕ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯕꯥꯒꯤ ꯊꯣꯛꯂꯛꯄ ꯑꯗꯨꯅ ꯌꯥꯔꯕ ꯀꯥꯞꯄꯁꯤ ꯁꯣꯝꯅ ꯐꯝꯃꯣꯅ ꯍꯥ ꯑꯍꯤꯡꯕꯅꯤ ꯈꯪꯅꯕ ꯅꯣꯒ ꯍꯥꯏꯕ ꯑꯗꯨꯅꯦ ꯑꯍꯤꯡꯕꯅꯤ ꯈꯪꯅꯕ ꯃꯑꯣꯡ ꯇꯧꯋꯦ ꯃꯣꯏꯁꯨ ꯑꯉꯛꯄꯅꯤꯍꯦ ꯑꯁꯤꯕ ꯃꯤꯕꯨ ꯐꯝꯍꯜꯂꯒ ꯀꯥꯞꯄꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯣ ꯑꯩꯁꯦ ꯑꯁꯤꯕ ꯃꯤꯕꯨ ꯐꯝꯍꯜꯂꯒ ꯀꯥꯞꯄꯛꯀꯗ꯭ꯔꯥ ꯁꯤꯅꯗꯤ ꯀꯩꯅꯣ ꯍꯥꯏꯁꯤꯗꯤ ꯗꯦꯂꯤ ꯅ꯭ꯌꯨꯁꯄꯦꯄꯔ ꯑꯃ ꯊꯕꯥꯛꯇ ꯄꯥꯏꯌꯣꯅ ꯍꯥꯏꯔꯤꯌꯦ instruction please hold front page of the leading newspaper of the day ngasi hamra khabar ngasi khabar haidi asi hinge do khangnaba haidi bo ngasi gi photo kapda numiki local newspaper ni khangde adagi national newspaper ni khangde magi front page to madu pai kapo haidi ko magi instruction ni matungina adagi mo ꯁꯤꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯁꯦ ꯍꯤꯡꯉꯤ ꯍꯤꯡꯗꯦ ꯍꯥꯏꯕꯗꯣ ꯍꯤꯡꯉꯤ ꯍꯥꯏꯕꯒꯤ ꯑꯦꯛꯁꯟ ꯇꯧꯅꯕ ꯍꯥꯏꯗꯤ ꯄꯤꯔꯛꯀꯗꯕ ꯏꯟꯁꯇ꯭ꯔꯛꯁꯟꯗꯣ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯔꯐꯣꯔꯝ ꯇꯧꯔꯁꯨ ꯈꯔ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯈꯕꯔ ꯂꯩꯗꯤ ꯂꯩꯔꯝꯃꯦ ꯉꯁꯤꯒꯤ ꯈꯕꯔ ꯂꯩꯔꯝꯕꯗꯤ ꯇꯣꯛꯑꯦ ꯉꯁꯤ ꯈꯕꯔ ꯂꯧꯗꯕ ꯏꯃꯨꯡꯒ ꯑꯣꯏꯔꯝꯕꯗꯤ ꯇꯣꯛꯑꯦ ꯄꯦꯟꯁꯤꯟ ꯀꯥꯞꯇ꯭ꯔꯦ ꯈꯤꯇꯪ ꯊꯥꯡꯒꯠꯂꯣ ꯌꯥꯔꯦ Cover located over that tree. Ready, 1, 2. Open your mouth. Open your mouth. Then yeah. Upload. Yeah, cut all your video. Yeah, we need to phone hiding. Oh, I do. I took the opposite to where they were. Moi thì ya cả xoay cái ya cà phê tôi cái tụi ya tin chẳng phải gì ya ship photo ka photo i copy đó proof હોય ને moi system changam dra hoje pung 3 minute tara sasan gare adoga tere makai degi jo ngasi di
KKR ga Delhi Capitals ka match lagdana akabdana financial sangdunina maduzu yengde abde de KKR ju training masigi block pudi iti togolumuk lore ko sigi part se gatang hapsalaga khungoi lore atana sigi part se hapsana maga ai upload to khlamane ba do sakno chathone ko do ai bijo ma ju ngarang lagi sakau tin chau katana leire ko atana ngasi blog ji mata introduction jarage ai blog pa thogadi like to biramo share to bio anu views or bio subscribe to biramo kon kisana basile bio so please be safe and be healthy bye bye good night